ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯒꯗꯤ ꯆꯤꯅꯥꯎꯁꯤꯡ ꯍꯥꯎꯕ ꯍꯦꯟꯖꯥꯡ ꯆꯥꯕ ꯆꯥꯗꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯦ ꯆꯤꯅꯥꯎꯁꯤꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯐꯪꯉꯤꯀꯣ ꯇꯨꯝꯕꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯐꯪꯉꯤ ꯆꯠꯂꯁꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯐꯪꯉꯤ ꯑꯗꯒꯤ ꯃꯈꯜ ꯃꯈꯥ ꯑꯃ ꯃꯌꯥꯝ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯋꯥꯈꯜ ꯌꯥꯝ ꯀꯟꯅ ꯄꯨꯛꯅꯤꯡ ꯁꯣꯛꯄ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯁꯣꯛꯄ ꯇꯥꯔꯒꯗꯤ ꯑꯣꯔ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯅꯥꯕ ꯀꯔꯝꯕ ꯖꯒꯥꯗ ꯀꯩꯒꯨꯝꯕ ꯈꯔ ꯁꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯀꯩ ꯃꯌꯥꯝ ꯑꯃ ꯂꯟ ꯊꯨꯝ ꯄꯩꯔꯒ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗ ꯃꯗꯨꯅ ꯄꯦꯜꯍꯟꯕ ꯉꯝꯗꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯊꯋꯥꯏ ꯍꯥꯏꯕꯁꯤꯗꯁꯨ ꯍꯛꯆꯥꯡꯅ ꯑꯩꯈꯣꯏ ꯐꯤꯠ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯖꯒꯥ ꯄꯨꯝꯅꯃꯛꯇ ꯀꯜꯂꯒ ꯐꯔꯒ ꯂꯩꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯕ ꯁꯨꯃꯥꯏꯅ ꯊꯋꯥꯏꯗꯁꯨ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯟ ꯑꯃ ꯑꯣꯏꯅ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅꯦꯕ ꯑꯍꯥꯟꯕ ꯇꯤꯃꯣꯊꯤꯒꯤ 4:8 ꯑꯁꯦꯡꯕ ꯋꯥꯍꯩꯁꯤꯡ ꯋꯥꯔꯤꯁꯤꯡ ꯑꯗꯒꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯅꯥꯀꯟꯗ ꯂꯣꯏꯅ ꯊꯝꯃꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯅꯪ ꯅꯁꯥꯃꯛ ꯏꯁꯣꯔꯒꯤ ꯑꯣꯏꯕꯗ ꯁꯥꯖꯦꯟ ꯇꯧ ꯁꯤꯗ ꯕꯥꯏꯕꯜꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯁꯦ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯀꯩꯁꯨ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯗꯦ ꯀꯥꯟꯅꯩ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯋꯥꯍꯩꯁꯤꯒꯤ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯔꯁꯥꯏꯁ ꯑꯩꯈꯣꯏꯅ ꯁꯥꯖꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯟꯁ ꯃꯥꯒꯤ ꯋꯥꯍꯩꯁꯤꯅ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯇꯞꯅ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯏꯜꯂꯛꯄ ꯇꯥꯔꯒꯗꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯀꯥꯟꯅꯕ ꯑꯣꯏ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯀꯥꯟꯅꯕ ꯑꯣꯏꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯗꯣꯏꯅꯤ ꯁꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯑꯗꯨ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯖꯅ ꯄꯤꯖꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯦꯛꯁꯔꯁꯥꯏꯁ ꯑꯃꯅꯦꯕ ꯊꯋꯥꯏꯒꯤ ꯑꯣꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕꯒꯤ ꯃꯁꯥ ꯃꯎ ꯐꯅꯅꯕꯒꯤ ꯊꯕꯛ ꯑꯍꯥꯟꯕ ꯊꯕꯛꯁꯦ ꯀꯩꯅꯣꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯄꯤꯖꯕꯁꯤꯅꯦꯕ ꯑꯩꯈꯣꯏ ꯋꯥꯔꯗꯀꯤ ꯋꯥꯍꯩꯒꯤ ꯆꯥꯕꯒꯤ ꯍꯩꯅꯕꯤꯁꯦ ꯑꯩꯈꯣꯏ ꯂꯩꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯇꯔꯇꯦꯟꯃꯦꯟꯁꯤꯡ ꯀꯣꯏꯕ ꯂꯥꯡꯕꯁꯤꯡ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯍꯦꯟꯅ ꯑꯩꯈꯣꯏ ꯁ꯭ꯄꯦꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯍꯦꯟꯅ ꯃꯇꯝ ꯂꯦꯟꯁꯦꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯗ ꯄꯤꯖꯅꯕ ꯍꯣꯠꯅꯁꯦꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅꯁꯨ ꯆꯥꯕ ꯊꯛꯄ ꯂꯐꯣꯏ ꯌꯦꯔꯨꯝ ꯁꯪꯒꯣꯝ ꯃꯥꯒꯤ ꯆꯥꯡ ꯅꯥꯏꯅ ꯆꯥꯐꯝ ꯊꯣꯛꯄ ꯃꯌꯥꯝꯁꯤꯡ ꯍꯛꯆꯥꯡꯅ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯁꯦ ꯐꯖꯅ ꯄꯤꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗꯁꯨ ꯐꯖꯅ ꯑꯐꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯆꯤꯟꯖꯥꯛꯁꯦ ꯆꯥꯕ ꯗꯔꯀꯥꯔ ꯂꯩ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏ ꯄꯣꯊꯥꯕ ꯗꯔꯀꯥꯔ ꯂꯩ ꯑꯃꯦꯟ ꯄ꯭ꯔꯩꯖ ꯗ ꯂꯣꯔꯗ ꯁꯣ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕꯗꯨꯅꯦꯕ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤꯗꯃꯛꯇ ꯆꯥꯎꯈꯠꯅꯅꯕ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯒꯗꯣꯏꯁꯦ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯏꯪꯂꯤꯁꯇꯗꯤ ꯁ꯭ꯄꯤꯔꯤꯠ ꯁꯣꯜ ꯕꯣꯗꯤ ꯁꯤꯒꯤ ꯃꯤꯁꯛ ꯉꯁꯥꯏꯒꯤ ꯑꯍꯨꯝ ꯑꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯐꯤꯠ ꯇꯧꯒꯗꯕꯅꯦꯕ ꯐꯖꯅ ꯄꯤꯖꯒꯗꯕꯅꯦꯕ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯋꯥꯏ ꯑꯁꯦ ꯃꯄꯥꯡꯒꯜ ꯀꯜꯂꯒ ꯂꯩꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯒꯗꯕꯅꯤ ꯉꯁꯥꯏꯒꯤ 1 Timothy chapter 4:8 GNT translation ꯑꯗꯨꯅ ꯑꯩꯈꯣꯏ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗ ꯑꯩꯈꯣꯏꯅ ꯁꯥꯖꯦꯟ ꯇꯧꯕ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃꯈꯛꯅꯦꯕ ꯑꯩꯈꯣꯏꯅ ꯁꯥꯖꯦꯟ ꯇꯧꯍꯧꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯥꯡꯀꯛ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯔꯝꯒꯅꯤ ꯁꯤꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛ ꯍꯤꯡꯉꯤꯕ ꯑꯃꯁꯨꯡ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯊꯦꯡꯅꯖꯕ ꯂꯩ ꯁꯤꯒꯤ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯑꯅꯤꯃꯛꯁꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯐꯤꯠ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯒꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏ ꯁꯥꯖꯦꯟ ꯇꯧꯒꯗꯕꯅꯦꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏ ꯄꯤꯖꯒꯗꯕꯅꯦꯕ ꯑꯃꯦꯟ ꯄ꯭ꯔꯩꯖ ꯗ ꯂꯣꯔꯗ ꯑꯩꯈꯣꯏ ꯉꯁꯤꯗꯩ ꯄꯤꯖꯕ ꯍꯧꯁꯦ ꯅꯍꯥꯟꯒꯩ ꯄꯤꯖꯔꯝꯗ꯭ꯔꯒꯁꯨ ꯌꯥꯏꯀꯣ ꯁꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯆꯥꯗꯕ ꯌꯥꯗꯦꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯒꯤ ꯆꯤꯟꯖꯥꯛꯅꯤ ꯃꯁꯤ ꯄꯤꯖꯗꯕ ꯌꯥꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯥꯖꯕꯒꯤ ꯆꯤꯟꯖꯥꯛꯅꯦꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯐꯦꯠ ꯐꯨꯗꯅꯦꯕ ꯍꯥꯏꯕꯗꯤ ꯊꯥꯖꯕꯒꯤ ꯆꯤꯟꯖꯥꯛꯅꯦꯕ ꯁꯤꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯃꯤꯟꯅꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯊꯥꯖꯅꯕꯒꯤ ꯆꯤꯟꯖꯥꯛ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯊꯥꯖꯔꯛꯀꯗꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯤꯂꯤꯚꯔꯁꯤꯡꯒꯤ ꯊꯥꯖꯕꯒꯤ ꯆꯥꯡꯁꯦ ꯍꯦꯟꯒꯠꯂꯛꯏꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯅꯪꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯇꯥꯔꯤꯉꯩ ꯃꯇꯤꯛ ꯅꯪꯒꯤ ꯊꯥꯖꯕꯒꯤ ꯊꯕꯛ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯃꯨꯛꯀ ꯑꯩ ꯍꯥꯏꯖꯒꯦ ꯃꯤ ꯑꯃꯇꯪꯅ ꯑꯃꯦꯟ ꯍꯥꯏ ꯁꯣ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯥꯖꯕꯒꯤ ꯊꯕꯛ ꯊꯥꯖꯕꯒꯤ ꯆꯠꯄꯒꯤ ꯄꯨꯟꯁꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯍꯤꯡꯉꯛꯄ ꯏꯁꯣꯔꯗ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯄ ꯏꯁꯣꯔꯒꯤꯗꯃꯛꯇ ꯊꯋꯥꯏ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯔꯤꯉꯩ ꯃꯇꯤꯛ
nang hengkalakane tabagi chang pabagi chang nainabagi chang hek handare matik thazadaba hengkalakani chingnaba hengkalakani chamamnaba hengkalakane amen shogi wahina kai aigi punsige damakta haibiri no haibusu akoi gyan taroi amen praise the Lord so aina haiseningi nangi thawai adu kannanabagi damakta de sigi shogi wahai se sinatana atopa ama fawba laite amen amka haisege kai haibu sigido akoi thawai se mapangal kannanabagi lambi amakhak lai madudi kaineba shogi wahai je nataba atopa ambu laite janause akoi mioiba amoina akoi sigi lamsida hingbo ama moina akoi jati tongan ba targasu akoi ayamana akoi si Manipur da leiba singse akoi chak sina ayamba main oiko so sise akoi gi damakta di main food ne aibadi aidagi maru oiba chinjak ne ba akoi hotel da kai da akoi restaurant da mayam ama how to mayam sabe ai ba dumako ishorgi wahai smaina wat pa yadabagumna akoi chak sa hauda matam da di akoi gi uni wakal sida ahangba ma dum leiko lei te chanause ko loi cha do ni halaga pai maru e bese du gi chinjak tun adu du na khoi gi hakchang se khoi gi adapt sida jum poklak khrabani na madu chahar ga khoi pen bese oi hakchang sin la le chumi chanause ses siga chamane aduna aina haiseningi sumaina tawbugumna khoi gi thawai sigi mapangal kannana ba sajen tawbada fanana ba gi damakta kanaba amakhak lei madudi khwai dagi maru e ba ishor gi wahai sine masi sina nang se mapangal fana leibada mateng pangane ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤꯀꯣ ꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯀꯩ ꯌꯥꯎꯒꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯃꯄꯥꯡꯒꯜ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯍꯛꯆꯥꯡꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯚꯤꯇꯥꯃꯤꯟꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯕ ꯁꯨꯃꯥꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯅꯪꯒꯤ ꯊꯋꯥꯏꯁꯦ ꯀꯟꯅꯅꯕꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯌꯥꯎꯋꯦ ꯁꯤꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯀꯟꯅꯅꯕꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯋꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯔꯤ ꯑꯣꯏꯕ ꯋꯦ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯐꯪꯅꯅꯕꯒꯤ ꯂꯝꯕꯤ ꯃꯔꯨꯑꯣꯏꯕ ꯑꯗꯨꯗꯤ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯅꯦ ꯑꯃꯦꯟ ꯄ꯭ꯔꯥꯏꯁ ꯗ ꯂꯣꯔꯗ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔꯁ ꯑꯣꯐ ꯁ꯭ꯇꯔꯦꯡꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯁꯦ ꯀꯟꯅꯅꯕꯒꯤ ꯊꯋꯥꯏꯒꯤ ꯃꯄꯥꯡꯒꯜꯁꯦ ꯀꯟꯅꯅꯕꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯂꯝꯕꯤꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯅꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯆꯤꯟꯗ ꯍꯥꯞꯆꯤꯟꯕ ꯗꯔꯀꯥꯔ ꯂꯩ amen taba paba haise taraka du natro chanause so adai akhoi thamoi manungsida adagi chinna mungangakpa sising se koi darka le adu nangi thamoi manung du da fajana deep down fajana makhata na maruta na nang lehen ba targadi madu nangna madu matam chana shoge waise nangondagi puthorak bangamgane kaiguma nangna shoge waise fajana hapchan ki targadi madugi wahai du na nangonda wangangakane amen praise the Lord when I have a lay shona wangang by shona wangang shona saying a top pump tenate tongan bam tumingai laga harakadobagi wafum kashu can vegan aina shogi wahai say hen hapchalige mate shogi wahai say hapchalige mate fazana lehelige mate madugi wahai duna neba amuk nangon da wangang kadus amen praise the Lord shigi shogi wahai sina wangangak paduneba koina darkale so adugi matung dedi shogi wahai say taraga nang tauba haura neba amen prajana tang taraba adu egadi nang na tawba horkani aduga mana haiba singdo nang tawba ngamba oirakadoine amen praise the Lord ekoina hakchang cha ising se chang nai na char de koi chakhau sokte ko ma'am chumi so siga chamana na shogi wai sisu ekoina fazana pizza bataragadi ekoi suma pangal thawai sisu healthy oiba mapangal kanba fa ba se oigane amen praise the Lord ngakpi banga mai kopi banga mai ba nungsi banga mi ba mi mayam ma koi loina banga mai se arrive na tu chanause mi gi wakalon je loi tongale adu ai tonta ishor khang bane ha ga tongana lai ga doro ai tom ta ba kai hai ba koi khangi duni chanause natra ai tom ta ba ya di kai mamangi atak kinata ba mamangi dai sandok sakre ai koi se thawai da chawkhana na ba gi saruk amoy na koi fellowship one another have not koi amaga pun ba se koi thadok pa ya di hai ni bible amen praise the Lord ai nangi thawai se lawba ohen ga dabane hazaba wai de nate adubu adudadi kasu kaide shoge wahai sida koi se lawga dabane habidi am chaning ba cha bek to ga amusum chaning ba phawba leitna koi mi khradi leiko jak charo ga pungkhaim le ga dum hawbam thonga ma ga di dum chap chana chadri be mong sa ba lei chinause so adumaina nang sisu ai sisu adumaina lamba mi oi ga dabane amen shoge wahai ni ko chanau sing bren sa yum da try to wir no sa vai da
ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯍꯥꯏꯕꯅꯤ ꯍꯥꯎꯕ ꯍꯥꯎꯔꯒꯗꯤ ꯑꯗꯨꯝ ꯆꯥꯒꯦ ꯍꯥꯏꯕ ꯃꯤ ꯂꯩ ꯁꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯛꯆꯥꯡꯗꯗꯤ ꯐꯠꯇꯦ ꯃꯗꯨ ꯑꯩꯈꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤꯗꯃꯛꯇꯗꯤ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯣꯠ ꯑꯃꯈꯛꯅꯦꯕ ꯁꯣ ꯍꯧꯖꯤꯛꯁꯨ ꯅꯪ ꯆꯥꯔꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯁꯤ ꯋꯥꯍꯩꯁꯦ ꯆꯥꯕꯤꯌꯨ ꯑꯃꯨꯛꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯒꯤ ꯊꯋꯥꯏꯁꯦ ꯌꯥꯝꯅ ꯑꯦꯄꯤꯇꯥꯏꯠ ꯐꯕ ꯑꯗꯨꯒꯨꯝꯕ ꯑꯃꯈꯛꯅꯦꯕ ꯍꯥꯏꯕꯗꯤ ꯌꯥꯝ ꯆꯥꯕꯗ ꯇꯨꯝꯕ ꯌꯥꯝꯅ ꯐꯕ ꯍꯥꯏꯇꯥꯔꯦ ꯆꯥꯕꯗ ꯑꯗꯨꯝ ꯁꯠ ꯁꯠ ꯑꯗꯨꯝ ꯂꯥꯝꯕ ꯄꯣꯠꯁꯦ ꯅꯪꯒꯤ ꯊꯋꯥꯏꯁꯤꯅꯦꯕ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯅꯪ ꯆꯥꯔꯤꯈꯩ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕ ꯑꯃ ꯂꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯄꯥꯝꯕꯒꯤ ꯆꯤꯟꯖꯥꯛꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯔꯤꯈꯩ ꯃꯇꯤꯛ ꯂꯥꯝꯕ ꯍꯦꯟꯀꯠꯂꯛꯄ꯭ꯔꯥ ꯊꯟꯕ ꯍꯦꯟꯀꯠꯂꯛꯄ꯭ꯔꯥ ꯏꯆꯤꯟꯅꯥꯎꯁꯦ ꯊꯟꯕ ꯍꯦꯟꯀꯠꯂꯛꯑꯦ ꯑꯩꯈꯣꯏ ꯁꯨꯝ ꯆꯥꯔꯒ ꯑꯩꯈꯣꯏ ꯂꯥꯝꯃꯦ ꯍꯥꯏꯗꯦꯀꯣ ꯆꯥꯔꯒ ꯑꯩꯈꯣꯏ ꯊꯟꯕ ꯍꯦꯟꯀꯠꯂꯛꯑꯦ ꯑꯗꯩꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗꯤ ꯑꯩꯈꯣꯏ ꯆꯥꯔꯒ ꯍꯦꯟꯅ ꯂꯥꯝꯃꯛꯀꯅꯦꯕ ꯅꯪꯒꯤ ꯊꯥꯖꯕꯗꯨꯗ ꯃꯄꯥꯡꯒꯜ ꯀꯟꯅ ꯁꯦꯝꯒꯠꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯇꯒꯠ ꯇꯦꯛꯄꯁꯦ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯆꯖꯤꯛ ꯆꯥꯕꯁꯦ ꯐꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤꯗꯃꯛ ꯐꯠꯇꯦꯀꯣ ꯑꯗꯨꯗ ꯃꯌꯥꯝ ꯑꯃ ꯕꯦꯛꯇꯔꯤꯌꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯊꯦꯡꯅꯔꯕ ꯉꯥꯛꯇꯅꯤ ꯈꯪꯉꯤ ꯆꯖꯤꯛ ꯆꯥꯕꯁꯦ ꯐꯠꯇꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯗꯤ ꯕꯥꯏꯕꯜ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯦ ꯑꯩꯗꯤ ꯅꯍꯥꯟ ꯑꯗꯨ ꯄꯥꯔꯛꯈ꯭ꯔꯦ ꯑꯩꯗꯤ ꯅꯍꯥꯟ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯩꯅꯈ꯭ꯔꯦ ꯅꯠꯇꯦ ꯑꯗꯨ ꯆꯖꯤꯛ ꯆꯤꯟꯅꯥꯎꯁꯦ ꯅꯨꯃꯤꯠꯇꯨꯒꯤ ꯆꯤꯟꯖꯥꯛꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯉꯁꯤ ꯄꯤꯔꯤꯁꯦ ꯀꯩꯗꯧꯕ ꯃꯁꯤꯁꯦ ꯅꯪ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯃꯦꯟ ꯁꯤ ꯐ꯭ꯔꯦꯁ ꯃꯤꯜꯅꯤ ꯃꯁꯤ ꯅꯪ ꯆꯥꯍꯧꯒꯗꯕꯅꯤ ꯃꯁꯤ ꯆꯥꯔꯀꯥꯟꯗ ꯅꯪ ꯀꯟꯗꯣꯏꯅꯦꯕ Amen. Praise the Lord. 1 Timothy chapter 4 verse 6. ꯑꯩꯈꯣꯏꯅ ꯊꯥꯖꯕꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯄꯤꯖꯔꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯊꯥꯖꯕꯒꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯦ ꯑꯩꯈꯣꯏ ꯄꯤꯖ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯑꯆꯨꯝꯕ ꯇꯝꯕꯤꯕꯗꯨꯗ ꯑꯩꯈꯣꯏ ꯂꯩ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕꯗ ꯃꯄꯨꯡ ꯐꯥꯔꯛꯀꯅꯦꯕ ꯑꯃꯦꯟ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯁꯦ ꯆꯥꯎꯈꯠꯅꯅꯕꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯤꯖꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯆꯥꯎꯈꯠꯅꯅꯕꯒꯤ ꯆꯤꯟꯖꯥꯛꯅꯦꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏ ꯆꯥꯎꯈꯠꯄꯗ ꯍꯛꯆꯥꯡ ꯁꯦꯝꯒꯠꯂꯛꯄꯗ ꯁꯥꯒꯠꯂꯛꯄꯗ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯊꯋꯥꯏꯒꯤ ꯑꯣꯏꯕꯁꯤ ꯁꯦꯝꯒꯠꯄ ꯃꯇꯝꯗ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯃꯥꯏ ꯋꯥꯍꯩꯁꯤꯅꯦꯕ ꯑꯃꯦꯟ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯂꯣꯏ ꯏꯟꯈ꯭ꯔꯕ ꯉꯥꯛꯇꯅꯦ ꯃꯥꯒꯤ ꯇꯨꯡ ꯏꯜꯂꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏ ꯁꯤꯔꯕ ꯃꯇꯨꯡꯗ ꯁꯔꯒ ꯆꯠꯄꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯄꯟꯊꯨꯡ ꯅꯠꯇꯦ ꯆꯤꯟꯅꯥꯎꯁꯦ ꯑꯩꯈꯣꯏ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯊꯋꯥꯏꯁꯦ ꯃꯄꯥꯡꯒꯜ ꯀꯟꯕꯁꯦ ꯗꯔꯀꯥꯔ ꯂꯩ ꯖꯣꯕꯀꯤ 19:2 ꯑꯦꯝꯄ꯭ꯂꯤꯐꯥꯏ ꯀ꯭ꯂꯥꯁꯤꯛꯇ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯖꯣꯕꯅ ꯍꯥꯏꯔꯤꯌꯦ ꯑꯩꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯗꯒꯤꯁꯨ ꯑꯗꯨꯒꯨꯝꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤꯁꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯍꯦꯟꯅ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯅ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯕ ꯑꯃ ꯑꯣꯏꯅ ꯂꯧꯖꯩꯌꯦꯅ ꯃꯥ ꯍꯥꯏꯌꯦ ꯖꯣꯕꯀꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯦ ꯖꯣꯕ ꯇꯧꯅ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖꯦꯁ ꯊꯦꯡꯅꯕ ꯀꯅꯥꯝ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯀꯣꯟꯅꯗꯕꯁꯤꯗ ꯋꯥꯔꯦꯅ ꯍꯥꯏꯕ ꯋꯥꯅꯤ ꯖꯣꯕ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯀꯅꯥꯝ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯝꯗ ꯖꯣꯕꯅ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯔꯨꯛꯁꯦ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯀꯔꯥꯏꯗ ꯁꯤ ꯃꯥꯒꯤ ꯁꯔꯨꯛꯇ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯆꯤꯟꯖꯥꯛ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯅꯦꯁꯦꯁꯔꯤ ꯑꯣꯏꯕ ꯆꯪꯗ꯭ꯔ ꯌꯥꯗꯕ ꯇꯉꯥꯏ ꯐꯗꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯗꯒꯤꯁꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯑꯩꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯃꯁꯨꯡ ꯌꯥꯝ ꯃꯃꯜ ꯌꯥꯝꯅ ꯃꯥ ꯂꯧꯖꯩꯌꯦꯅ ꯍꯥꯏꯌꯦ ꯑꯃꯦꯟ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯆꯤꯟꯅꯥꯎꯁꯤꯡ ꯉꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯦ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯃꯁꯨꯡ ꯃꯃꯜ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯧꯕ ꯑꯣꯏꯁꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯆꯥꯗ꯭ꯔꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯆꯤꯟꯖꯥꯛ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯈꯣꯏ ꯆꯥꯅꯅꯕ ꯁꯨꯕ ꯅꯣꯝꯕ ꯍꯣꯠꯅꯩ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯀꯩꯗꯧꯕ ꯆꯞ ꯃꯥꯟꯅꯅ ꯃꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯗꯒꯤ ꯍꯦꯟꯅ ꯖꯣꯕꯅ ꯍꯥꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯅ ꯌꯥꯝ ꯅꯣꯂꯨꯛꯅ ꯄꯩꯁꯟꯖꯕ ꯑꯗꯨꯒ ꯂꯦ ꯑꯞ ꯇꯧꯕ ꯃꯗꯨꯗ ꯍꯧꯒꯠꯆꯔꯛꯄꯁꯦ ꯃꯥꯅ ꯇꯧꯋꯦꯕ ꯖꯣꯕ ꯑꯃꯦꯟ ꯄ꯭ꯔꯥꯏꯁ ꯁꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯁꯣꯔꯒꯤ ꯁꯤꯒꯤ ꯋꯥꯍꯩꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯁꯤꯗ ꯐꯖꯅ ꯊꯝ ꯇꯥꯔꯒꯗꯤ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯃꯗꯨ ꯅꯪꯅ ꯄꯨꯊꯣꯔꯛꯄ ꯌꯥꯒꯅꯦꯕ ꯑꯃꯦꯟ ꯄ꯭ꯔꯥꯏꯁ ꯗ ꯂꯣꯔꯗ ꯁꯣ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯕꯤꯂꯤꯚꯔꯁꯤꯡꯅ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯃꯝꯅꯕ ꯃꯌꯥꯝ ꯂꯩ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯀꯃꯥꯏꯅ ꯗꯤꯁꯤꯖꯟ ꯂꯧꯗꯣꯏꯅꯣ ꯈꯪꯗꯦ ꯊꯣꯛꯏ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯌꯥꯝꯕꯅ ꯁꯤꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯣꯏ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗꯤ ꯀꯩꯅꯣꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯄꯩꯁꯟꯕꯤꯌꯣꯕ ꯅꯪꯒꯤ ꯊꯃꯣꯏꯁꯤꯗ ꯁ꯭ꯇꯣꯔ ꯇꯧꯕꯤꯌꯣꯕ ꯑꯃꯦꯟ ꯄ꯭ꯔꯥꯏꯁ ꯗ ꯂꯣꯔꯗ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯃꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯑꯗꯨꯅꯦꯕ ꯁꯤꯗꯩꯗ ꯈꯨꯗꯤꯡꯃꯛꯇ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯂꯣꯏꯅꯃꯛ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯩꯁꯟꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯐꯖꯅ ꯉꯁꯥꯏ ꯍꯧꯔꯛꯄꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯆꯥꯡ ꯅꯥꯏꯅ ꯐꯖꯅ ꯑꯩꯈꯣꯏ ꯆꯥꯔꯕ
ꯐꯖꯅ ꯆꯥꯐꯝ ꯊꯣꯛꯄ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡꯁꯦ ꯆꯥꯔꯕ ꯄꯣꯊꯥꯔꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯕ ꯊꯋꯥꯏꯒꯤ ꯑꯣꯏꯕꯁꯦ ꯀꯟꯈꯠꯍꯜꯂꯒ ꯐꯖꯅ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯊꯋꯥꯏꯗꯨꯅ ꯆꯥꯎꯈꯠꯂꯛꯏꯒꯤ ꯃꯇꯤꯛ ꯅꯪꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯡ ꯏꯁꯣꯔꯅ ꯇꯧꯈ꯭ꯔꯕ ꯊꯕꯛꯁꯤꯡ ꯏꯁꯣꯔꯗꯒꯤ ꯑꯩꯅ ꯄꯥꯝꯕꯁꯤꯡ ꯂꯧꯕꯁꯦ ꯂꯥꯏꯕ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯑꯃꯦꯟ ꯂꯥꯏꯍꯜꯂꯛꯀꯅꯦꯕ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅꯦ ꯑꯩꯈꯣꯏ ꯂꯨꯗ꯭ꯔꯥ ꯑꯩꯈꯣꯏ ꯈꯜꯂꯤꯀꯣ ꯀꯔꯤ ꯃꯇꯝ ꯑꯩ ꯑꯣꯏꯗꯣꯏꯅꯣ ꯏꯁꯣꯔꯅ ꯁꯤ ꯊꯥꯖꯧ ꯍꯥꯏ ꯑꯩꯅ ꯊꯥꯖꯕꯗꯤ ꯉꯝꯗꯦ ꯀꯤꯒꯅꯨ ꯍꯥꯏ ꯑꯩ ꯀꯃꯥꯏꯅ ꯀꯤꯔꯤꯅꯣ ꯅꯠꯇ꯭ꯔꯥ ꯆꯔꯥꯡꯅꯒꯅꯨ ꯍꯥꯏ ꯑꯩ ꯆꯔꯥꯡꯅꯗꯕ ꯉꯝꯗꯦ ꯁꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯁꯤꯡ ꯑꯗꯣ ꯊꯣꯛꯇꯅꯅꯕꯒꯤꯗꯃꯛ ꯅꯪꯒꯤ ꯊꯋꯥꯏꯁꯦ ꯐꯖꯅ ꯐꯤꯠ ꯑꯣꯏꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯪ ꯃꯗꯨꯗꯣ ꯅꯪꯅ ꯉꯝꯒꯅꯦꯕ ꯃꯥꯌꯣꯛꯅꯕ ꯏꯁꯣꯔꯗꯒꯤ ꯐꯪꯕ ꯑꯃꯁꯨꯡ ꯂꯧꯁꯟꯕ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏꯕ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯅꯪꯅ ꯆꯦꯂꯦꯟꯖ ꯃꯌꯥꯝ ꯑꯃ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯝꯕ ꯌꯥꯏ ꯊꯦꯡꯅꯕ ꯃꯇꯝꯁꯤꯗ ꯅꯪ ꯍꯥꯏꯒꯅꯤ ꯑꯩꯒꯤ ꯏꯁꯣꯔꯅ ꯂꯣꯏ ꯉꯝꯒꯅꯤ ꯅꯪ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯕ ꯉꯝꯒꯅꯦꯕ ꯂꯩꯇꯕ ꯄꯣꯠꯇꯣ ꯏꯁꯣꯔꯅ ꯑꯩ ꯄꯤꯕꯤꯕ ꯉꯝꯃꯤ ꯑꯩ ꯊꯥꯖꯩ ꯍꯥꯏꯒꯅꯤ ꯀꯩ ꯃꯔꯝꯒꯤꯅꯣ ꯀꯅꯥꯅ ꯍꯥꯏꯔꯛꯀꯗꯣꯏꯅꯣ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯣ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯊꯋꯥꯏꯁꯦ ꯃꯄꯥꯡꯒꯜ ꯐꯅ ꯂꯩꯕ ꯃꯔꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯃꯐꯥꯎ ꯂꯩꯇꯦꯕ ꯃꯗꯨ ꯆꯞ ꯆꯥꯅ ꯅꯪ ꯂꯧꯕ ꯉꯝꯒꯅꯦꯕ ꯃꯤ ꯑꯌꯥꯝꯕꯁꯤꯡꯅ ꯁꯃꯩꯁꯥ ꯂꯥꯛꯑꯒꯗ ꯑꯣꯏꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯆꯦꯟꯁꯤꯜꯂꯤ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯁꯤ ꯄ꯭ꯔꯦꯌꯔ ꯇꯧꯁꯤ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯃꯩꯁꯥꯁꯤꯡ ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯡ ꯑꯗꯨꯅ ꯁ꯭ꯇ꯭ꯔꯣꯝꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯂꯥꯏꯐꯇ ꯆꯪꯉꯛꯇ꯭ꯔꯤꯉꯩ ꯊꯣꯝꯃꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯪ ꯍꯥꯟꯅ ꯑꯩ ꯍꯥꯟꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯄꯥꯡꯒꯜ ꯀꯜꯂꯒ ꯂꯩꯍꯟꯕ ꯃꯊꯧ ꯇꯥꯏ ꯑꯃꯦꯟ ꯄ꯭ꯔꯩꯖ ꯗ ꯂꯣꯔꯗ ꯑꯅꯥꯕ ꯑꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯝꯃꯛꯇ꯭ꯔꯤꯉꯩ ꯑꯃꯦꯟ ꯄ꯭ꯔꯦꯁꯔꯗꯨ ꯅꯪꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯄ꯭ꯔꯩꯖ ꯗ ꯂꯣꯔꯗ ꯆꯔꯥꯡꯅꯕꯗꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯄꯣꯊꯥꯔꯒ ꯂꯩꯕꯤꯒꯅꯨ ꯆꯤꯜꯍꯥꯎꯁꯤꯡ ꯑꯩꯗꯤ ꯀꯔꯤꯝ ꯋꯥꯠꯇꯦ ꯍꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯕꯤꯒꯅꯨ ꯆꯤꯜꯍꯥꯎꯁꯤꯡ ꯕꯥꯏꯕꯜ ꯅꯥꯏ ꯅꯪꯒꯤ ꯏꯅꯥꯛ ꯈꯨꯟꯕꯗꯨ ꯅꯪ ꯊꯥꯖꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯃꯦꯟ ꯄ꯭ꯔꯩꯖ ꯗ ꯂꯣꯔꯗ ꯃꯤꯟꯁ ꯅꯪꯒꯤ ꯅꯄꯥꯡꯒꯜ ꯅꯔꯨ ꯐꯩ ꯍꯥꯏꯕꯗꯨꯗ ꯅꯪ ꯉꯥꯕꯤꯒꯅꯨ ꯆꯤꯜꯍꯥꯎꯁꯤꯡ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯥꯏꯊꯣꯛꯑꯒ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯑꯣꯏꯕ ꯌꯥꯗꯦ ꯃꯥꯡ ꯇꯥꯛꯄ ꯗꯤꯖꯥꯁꯇꯔ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ ꯍꯥꯏꯕꯁꯦ ꯆꯤꯜꯍꯥꯎꯁꯤꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯔꯝꯕ꯭ꯔꯥ ꯖ꯭ꯋꯥꯔ ꯍꯥꯔꯛꯀꯅꯤ ꯍꯥꯏꯔꯝꯕ꯭ꯔꯥ ꯏꯁꯤꯡ ꯏꯆꯥꯎ ꯑꯆꯧꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯊꯥꯖꯗꯕ ꯉꯥꯛꯇ ꯑꯩꯈꯣꯏ ꯊꯣꯛꯂꯛꯏꯗꯨꯅꯤ ꯀꯣꯔꯣꯅꯥ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ꯭ꯔꯥ ꯍꯥꯏꯔꯝꯗꯦ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯡ ꯑꯩꯈꯣꯏ ꯑꯣꯏꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯋꯥꯏ ꯁꯤ ꯃꯌꯥꯝꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ꯭ꯔꯥ ꯍꯥꯏꯔꯝꯗꯦ ꯀꯔꯤꯝꯁꯨ ꯍꯥꯏꯔꯝꯗꯦ ꯁꯃꯩꯁꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕꯁꯤꯒꯤ ꯋꯥꯡꯕꯁꯤꯗ ꯃꯊꯥ ꯆꯥꯎꯅ ꯁꯥꯅꯅꯕꯒꯤ ꯃꯔꯝꯁꯦ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯈꯜꯂꯝꯗꯕ ꯐꯥꯎꯕ ꯑꯣꯏꯔꯛꯇꯕ ꯐꯥꯎꯕ ꯑꯣꯏꯔꯝꯗꯕ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ ꯍꯥꯏꯅ ꯄꯨꯟꯁꯤꯁꯦ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯦꯕ ꯁꯣ ꯃꯗꯨꯁꯤꯡ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯅꯪꯉꯣꯟꯗ ꯉꯁꯤ ꯃꯤꯉꯣꯟꯗ ꯉꯁꯤ ꯂꯥꯛꯄ ꯇꯥꯔꯒ ꯅꯪꯉꯣꯟꯗ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯒꯗꯧꯕ ꯅꯠꯇꯦ ꯂꯣꯏ ꯂꯥꯛꯀꯅꯤ ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯍꯥꯏꯔꯝꯃꯤ ꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯒꯗꯤ ꯑꯋꯥ ꯑꯅꯥꯁꯤꯡ ꯑꯁꯦ ꯁꯣꯏꯗꯦ ꯍꯥꯏꯕ ꯆꯥꯡ ꯌꯦꯡꯕ ꯍꯥꯏꯕꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯕꯅꯤ ꯁꯤꯁꯤꯡ ꯑꯁꯤꯅ ꯅꯪꯉꯣꯟꯗ ꯌꯧꯁꯜꯂꯛꯇ꯭ꯔꯤꯉꯩꯗ ꯅꯪꯁꯦ ꯃꯄꯥꯡꯒꯜ ꯀꯟꯅ ꯅꯪꯒꯤ ꯊꯋꯥꯏꯁꯦ ꯃꯄꯥꯡꯒꯜ ꯐꯅ ꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯃꯁꯥ ꯃꯎ ꯐꯕ ꯊꯋꯥꯏ ꯑꯗꯣ ꯐꯤꯠ ꯑꯣꯏꯔꯒ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩꯌꯦ ꯃꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯒꯅꯦꯕ ꯍꯥꯏꯕꯗꯤ ꯃꯗꯨ ꯅꯪꯅ ꯊꯦꯡꯅꯕ ꯉꯝꯒꯅꯦꯕ ꯑꯃꯦꯟ ꯀꯣꯛ ꯆꯤꯛꯄ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯂꯤꯚꯔ ꯈꯔꯗꯤ ꯑꯁ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯄ꯭ꯔꯦ ꯇꯧꯕꯤꯌꯨ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯀꯃꯥꯏꯅ ꯄ꯭ꯔꯦ ꯇꯧꯗꯣꯏꯅꯣ ꯀꯣꯛ ꯆꯤꯛꯄꯒꯤ ꯅꯠꯇ꯭ꯔꯥ ꯌꯦꯁ ꯌꯥꯏ ꯄ꯭ꯔꯦ ꯇꯧꯕꯗ ꯀꯩꯁꯨ ꯑꯔꯥꯟꯕ ꯂꯩꯇꯦ ꯇꯧꯃꯤꯟꯅꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯉꯣꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯔꯤꯀ꯭ꯋꯦꯁꯀꯨꯝꯕ ꯁꯨꯝ ꯍꯥꯏꯅꯔꯒ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯈꯨꯠ ꯄꯥꯜꯂꯤ ꯃꯤꯠ ꯄꯥꯜꯂꯤ ꯂꯣꯏ ꯎꯕ ꯉꯝꯃꯤ ꯈꯪꯕ ꯉꯝꯃꯤ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏ ꯇꯥꯜꯂꯒ ꯆꯥꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯒꯤ ꯑꯣꯏꯕꯗꯁꯨ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯉꯥꯔꯒ ꯁꯨꯝ ꯂꯩꯇꯕꯤꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥꯅ ꯏꯁꯥꯁꯦ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯣꯏꯍꯟꯁꯦꯕ ꯑꯩꯈꯣꯏ ꯆꯤꯜꯍꯥꯎꯁꯦ ꯑꯃꯦꯟ ꯄ꯭ꯔꯩꯖ ꯗ ꯂꯣꯔꯗ ꯁꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯥꯝꯁ 119ꯒꯤ 119ꯒꯤ 103ꯁꯤꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯗꯦꯕꯤꯠꯅ ꯍꯥꯏ ꯏꯁꯣꯔ ꯅꯪꯒꯤ ꯋꯥꯍꯩꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯥꯎꯈ꯭ꯔꯕ ꯊꯨꯝꯈ꯭ꯔꯕꯅꯣ ꯍꯥꯎꯕꯗꯣ ꯃꯥ ꯍꯥꯎꯏ ꯆꯤꯜꯍꯥꯎꯁꯤꯡ ꯕꯥꯏꯕꯜ ꯆꯥꯏ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯆꯤꯜꯍꯥꯎꯁꯤꯡ ꯕꯥꯏꯕꯜ ꯁꯥꯏꯔꯒ ꯊꯨꯝꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏ ꯆꯥꯕ ꯃꯇꯝꯗ ꯗꯦꯕꯤꯠꯅ ꯍꯥꯏꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝ ꯍꯥꯎꯕꯗꯣ ꯐꯥꯎꯋꯦ ꯈꯣꯏꯍꯤꯁꯤꯡ ꯑꯗꯨꯗꯒꯤꯁꯨ ꯍꯦꯟꯅ ꯍꯥꯎꯕꯗꯣ ꯃꯥꯅ ꯍꯦꯜꯂꯤ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯇꯣꯞ ꯑꯇꯣꯞꯄꯗ ꯆꯥꯔꯨꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯡꯁꯤꯗꯒꯤꯗꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯎꯕ ꯍꯦꯜꯂꯤꯀꯣ ꯆꯨꯝꯃꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯀꯩ ꯃꯌꯥꯝ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯆꯥꯕ ꯃꯇꯝꯗ ꯗꯦꯕꯤꯠꯁꯦ ꯌꯥꯝ ꯍꯥꯎꯕ ꯑꯣꯏꯌꯦꯕ ꯌꯥꯝ ꯄꯦꯟꯖꯩꯌꯦꯕ ꯃꯥꯅ ꯃꯌꯨꯝꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯅꯦꯅꯥ ꯇꯥꯗ꯭ꯔꯦ ꯏꯆꯤꯟꯅꯥꯎꯁꯦ ꯁꯨꯃꯥꯏꯅ ꯗꯦꯕꯤꯠꯅ ꯍꯥꯏꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯃꯥꯅ ꯆꯥꯕ ꯃꯇꯝꯁꯤꯗ ꯃꯉꯣꯟꯗ ꯌꯥꯝ
nungai ba pen ba se faujai koi ngasi dagi koi punna phaumina siro du ha yai ko koi punna shogi wahai se saba matam da yamna khoida ba koi hawa thong man numit ka kangsoi thong man numit ka kanane na minute sang na phami chakum da hawa thong man numit ta koi dum sange yam sadrasu natra ka sang na phamninge phamda ba sai koi cha kor ga di loi khangni natra koi na pamza ben jang do chawa matam da di harau sei natro koi nungai na pen na da lai chawa se matam David na hai se sisne wai dagi pamza ba haw ba saba dumaina magi shogi wai se ma chai chanaw sing manatabi shorna ekoi kudimak se mapangal mau pharakpa chaukalakpa thawai da si pame koi sumaina suma koi loina mak leiba se shona pamde thawai da mapangal pharakpa hai basigi magi mo ma taw se tongal jim sana ba mina masamu pharadi pre tha tha balit pra apa balit pra jacket lila chaning de ba moi natra humang sorom da ba ingam ba koi khang de risa likhala ni natra apa ba rehen expose to ba ya ba lili te chanaw se put pa pa me hai ta kam phai phatte muscle kam chawi chaw de se body se so tong na bo hona hai ta so aina hai sene Thawai da su samana na nang na chawkhalak pa tar ga di nang na su thawai gi ba singa do nang uba horakani nang mi ama da bor fang ba oirakani mi ama gi punsi da nang blessing nang pi ba ngamakani suma afaw ba nu pam kale Rick Renner hai ba nu pam ka mana hai mangon da ishona wangangami mona tabi ko sige jaga se ishona mangon da wangange kama hai no word no breakfast hai ishogi wai je sadra di breakfast su saga nusin akhoi da dingang mai thengna gra bo chana se muna tabi ko si shona haire ni mangon da Renner hai se ko Google chango endagi keno da changa yong shorna season of me fall ba yam shona shogi wai fazana ngang ba mi ama khangni writer ama khangni ado mangon da hai nang shogi wai se laitragadi chadragadi breakfast se sisu saro no sin do khoi gidi shogi wai sa ba sa da breakfast or chak ti sa da ba ya de natra natra soi be ya de ba khoi ado khoi ngasi da gi si se khoi apply tong minasro shogi wahai si yaudragadi breakfast ka tana te khoi ngasi anau ba ma hapsal se thabak su ba so amta sapi ganu sigi wahai si yaudragadi yai ko matam lai te bi ganu pungkhai amtang thabak sa to bagi mamang da pungkhai am na hogat piraga pa be aina so aina ai seningi shogi wahai si ai khoi chadragadi breakfast sa da ba ka tana te ai khoi gi damak ta di thabaksu chatloi jam adu akhoi shoga laina ba lepna ba ware poi gadam amen praise the lord matu kana gi tongjabno chnaw sing shogi oidora ai gi oidoin so asi ware lominas amen praise the lord Matthew chapter 4 verse 4 dai loi pa da su khoi khange disuna harame mi sing aduna chana ba du khaktana ingba yaro adubu shorgi chinda gi thorokpa wahai sing aduna ingani chnaw sing aina hai sining khoi gi thawai sina hingado ba mapangal kangada ba se kai no hai targadi shorgi wahai sina ne Shorgi chindagi thorapa wahai si kaktana ne ba koina mapangal kanna hana hingadois John chapter 6 verse 48 ta kapiro Jisuna haini aise hingbagi tanna duni haini amen Jisu Christ na haini ko aise hingbagi chana na ba tandune sina takpadi kaino shore se magi wahai se akoi chaba darka lai haini akoina khangi John chapter 1 verse 1 da aham da wahai adu lermi wahai adu shogale merami wahai adu ishor orami habnat aikoina ishogi wahai se saba targadi haibdi saba means paraga koi manung da changhalaga laihenba targadi madu kai no hai targadi nang ishor ne badu wahai natte haidi wahai khakta natte ishor masamak ne badu da laiduis amen praise the lord shogi wahai hai je ishor masamak ne John chapter 1 verse 1 da yoy do dudan aduga wahai aduna sayolaktuna hai do wahai aduna nangi punsida lai targadi madugi wahai ado kaidoba akoigi mapanda akoina chak haiba matamda chak haisidi wahai oina paithwe chak urakandani chak silai haiduis natra sumai tawduna ishorgi wahai sisu kaino hai taragadi sida dum laisabone masi onthorakadoine wahai dagi masa hakchang amo oina onlakadoine bible na kai John the word become flesh haiba natra wahai adu hakchang oina olami aduga hakchang aduna ekhoigi rakta leirami have not so aduna Jisuna sida kai John chapter 6 verse 48 I say hingbagi tanna dune hingbagi chnaus shogi wai say hingbagi punsi hingnanabagi thawai kannanabagi thawai hingnanabagi chinjak to sisine I say hingba tanna dune sargadagi la amen Christian life say mapangal fana hinge yam se na lepke
hai taragadi ishorgi wahi sida koi marata da bayaroi amen praise the lord shona mangda sumai harami mangna hingba yaroi chanau sing ishorgi mina sumai na engon the prophecy tarami chanau sing adu khaktana nang prophecy di lakpa yai hairaga dum nang tumale orakadura nangna thungandoi na thunganna means namna nang namfuda adu ek tawne habinate adu nangna discipline tawraga life tu nang hingaga layraga ngaiga domne adu matanduda orakadoi ne shona nang sumai hai na matanda dum orakane haiba kanam laite akoi develop tawba darka lai adugi matungda shona ma saba matamda appoint tawrakadoi ne amen praise the lord so aina aisening hi shorgi wahai se tayong pamada la ise ma masamak sine Jesus Christ masamak sine kana guma mina sigi tanna se saba targadi ma hingane amen ishorgi wahai se koina charaba adoigadi nang hingane hingba lakane masisini sargadagi lakiba ahingba tanna duduni koigi tayong pamba sida hingba pina na base Jesus Christ masamak sine hausik ta hargana magi wahai sine sisina kaktang nangwada hingba pigane nangbu hingan gadoriba nangbu tagataga ten gadoiba nangbu thona fan gadoiba nangna situation kuteng makta khangaga lepangam gadoriba adom ninghanna ba laitana laidoise adugi wahai do chaba mi adu khaktana ne amen praise the lord complain tawroi mana sumai hai akoi awai khum tawraga lairoi amana amada hunaraga laibadu oiroi chunau sing praise the lord masi kaigino ishorgi wahai do nang charaba matamda nang kallane we draw strength from God's word ishorgi wahai sidagi koi mapangal se mukoi chingthokadoi ne ishorgi wahai sida laib koi gi pangals amen nang mapangal kalakpase ishorgi wahai sida ne sigi wahai sida gi nang strength se draw tawdoi ne chingthokdoi ne Psalms 119 gi 28 haibadi David ki punsi da su aduki mate samai sa puba thangba ngamdaba kok saba se ma lai David hai sure aina puba thangba ngamdraba ai gi hakchang sina sondarak poi targa su wakal sina kemta pangthokpa ngamakta targa su mana hai ai bu hogalan biyo aduga ai gi pangal se pibiyo kai gi matungena nangi hingbagi wahai warep kraba nangna wasak kraba wahai adugi matungina na hai amen aina haisani kai gumana nangna puning wakal chokpa handaba asam ta udraba lambi mata laitraga su chanau sing shordagi wahai se sise nangi pangal dugi lakpham je sigi wahai sidane amen praise the lord pangal jigi lakpham nang asa kanam tana pi dabe future kanam tana haiba ngamda boy be nang di kana daba mine so hai be hingbagi wahai amasung hingbagi asado sida thola ne amen nang di asa laitraba mini mina haina balai nang di nang tungi kesu oero chanau se ena haiseningi shogi wahai se akoi gi asa pi ahingba asa do pi ga doise mai wahai sinane amen praise the lord so maka the message translation 20 ase kai David ki punsi se yam tina kairaba aduga magi punsi se tasengna hargadi kaiba yaba kaiba koi gi punsi da thokpa sumaina David su thoe aduma puma sure ai bo amuk semgot pi nangi wahai se gi mapan amen praise the lord nang kai boy ra be sa su loi kai gi boy be matha su loina charaga koi kangau na bu so be aina haisening shogi wahai sina koi mu semgot pi ga de amen shogi wahai sina mu koi bo mu thangkat pi rakane Jeremiah chapter 15 verse 16 Jeremiah na ni ko nangi wahai do aina fangma matamda mana charami hai shogi wahai jek fangma da ma charami aduga shogi wahai se mana fangma matamda ma gi punsi de shogi wahai se ge pana harau busila ame aduda mana harauzaba singame amen koi Christian sing na believer sing na haraubagi maram se mi kanamta gi wasak pada natte koi na harau receive koi na harau go do maram se kaino ishor gi wasak biba mayam sidane amen David na khangi ishor da harau matam da kai thoi ma khangi ishor gi phalkhong do lakko matam da ishor gi covenant do yor ko matam da ma jagoi sarga lai or mana khorang zabagi chang du ne adon sida Jeremiah na fungdo ise kai noi targeti ishorgi wahai se magi punsida mana saraba matungda madugi mangonda kai la ke hai targeti mangonda harau busla ame amen believers sing the harau da basing trau sing nang ishorgi wahai sabiu harau bulan harau bere sotor kane so harau bungam dres tem tanate hoi atopa reason maram gidi mayam ko harau ngani believers sing sagi nungsagi ama magi tabak torongge kai gi imung manung nuai ba sai su loi fa bagi loi harau be but isogi wahai sida koi noksi harau si hai ga di mi masing thi ba ya ne ba nok pa nok ningai leite nok na ba maram su leite khangsu khangja de chamcham taseng na har ga maram de kai no isogi wasak pi ba to moina khang de sida leite amen so sida leitra ba ni na kai de no koi harau do se akoi na no ise asa ma da na tro chanau se shogi wahai sigi asa nate ko ai naturally ai physically ko da haisa bane ko na kai kumba mathang tha March ta chauba lan thumam phang dur hai de ko adu gi asa na to nongale ne mitare adu dum khalaga nuai doise lali chome nuai ro chinau se nuai ga ne aksang ne si se chinau se masi mioi bana pam bane lan thum hai se loinam
ꯑꯗꯨ ꯑꯩꯈꯣꯏ ꯍꯔꯥꯎꯒꯅꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯃꯗꯨꯒꯤ ꯑꯁꯥꯗꯅꯦꯕ ꯑꯩꯅ ꯅꯨꯡꯉꯥꯏꯖꯔꯤꯁꯤ ꯃꯔꯝꯗꯤ ꯑꯁ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯇꯧ ꯁꯨꯃꯥꯏꯅ ꯐꯪꯗ꯭ꯔꯣꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯇ ꯂꯩꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯒꯨꯝꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗꯁꯨ ꯅꯪ ꯗꯦꯕꯤꯠꯅ ꯖꯒꯣꯏ ꯁꯥꯔꯤꯁꯦ ꯌꯥꯝ ꯁꯥꯅꯤꯡꯅ ꯁꯥꯕꯩ ꯅꯠꯇꯦ ꯆꯤꯅꯥꯎꯁꯦ ꯃꯥꯅ ꯈꯪꯉꯤ ꯍꯔꯥꯎꯕ ꯃꯇꯝꯗ ꯀꯩ ꯐꯪ ꯑꯣꯔ ꯃꯥꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯃꯥꯅ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕ ꯗꯦꯕꯤꯠꯅ ꯉꯁꯥꯏꯒ ꯍꯥꯏꯈ꯭ꯔꯦ ꯏꯁꯣꯔ ꯅꯪꯒꯤ ꯋꯥꯍꯩ ꯐꯪꯕꯁꯤꯗꯤ ꯑꯇꯥꯡꯕ ꯃꯅꯤꯃꯨꯛꯇ ꯂꯟ ꯊꯨꯝꯕꯗ ꯐꯪꯕꯗꯒꯤ ꯍꯦꯟꯅ ꯐꯩꯌꯦꯅ ꯍꯥꯏꯔꯤꯅꯦ ꯃꯔꯝꯗꯤ ꯃꯗꯨꯗ ꯍꯤꯡꯕ ꯀꯥꯟꯅꯕ ꯃꯌꯥꯝꯁꯦ ꯄꯤꯕ ꯇꯥꯏꯕꯪ ꯄꯥꯝꯕꯅ ꯄꯤꯗꯕ ꯃꯌꯥꯝꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯄꯤ ꯃꯥꯅ ꯏꯁꯣꯔꯗ ꯂꯥꯎꯖꯔꯒ ꯍꯔꯥꯎꯖꯔꯒ ꯑꯣ ꯏꯁꯣꯔ ꯑꯩ ꯍꯔꯥꯎ ꯃꯌꯥꯝ ꯑꯃ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯏ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨꯅ ꯃꯉꯣꯟꯗ ꯊꯣꯛꯂꯛꯑꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯅ ꯎꯠꯂꯛꯄ ꯃꯇꯝ ꯑꯗꯨ ꯃꯥꯅ ꯆꯥꯔꯝꯃꯦ ꯂꯣꯏꯅꯃꯛ ꯃꯥ ꯌꯣꯠꯁꯜꯂꯝꯃꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯌꯣꯠꯁꯜꯂꯝꯃꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯗꯨ ꯆꯥꯎꯈ꯭ꯔꯕ ꯆꯥꯛꯂꯦꯟꯅꯣ ꯆꯥꯛꯆꯥꯎꯅꯣ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕꯅꯣ ꯃꯗꯨꯒꯤ ꯑꯣꯏꯕꯗꯨꯗ ꯑꯩꯅ ꯍꯔꯥꯎꯖꯕꯁꯦ ꯑꯃꯦꯟ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯍꯔꯥꯎꯖꯔꯗꯣꯏꯁꯦ ꯖꯦꯔꯦꯃꯤꯌꯥꯅ ꯍꯔꯥꯎꯖꯩ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯑꯃꯦꯟ ꯅꯈꯣꯏꯒꯤꯗꯗꯤ ꯋꯥꯍꯩ ꯂꯩꯕ꯭ꯔꯣ ꯆꯤꯅꯥꯎꯁꯤꯡ ꯋꯥꯍꯩ ꯑꯃꯇꯪ ꯍꯔꯥꯎꯅꯕ ꯃꯔꯝ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯍꯔꯥꯎꯖꯅꯕ ꯃꯔꯝ ꯂꯩꯕ꯭ꯔꯥꯕ ꯑꯃꯈꯛꯇꯪ ꯂꯩꯇꯦ ꯆꯤꯅꯥꯎꯁꯦ ꯑꯃꯇꯪ ꯑꯅꯤ ꯅꯠꯇꯦ ꯆꯤꯅꯥꯎꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯍꯔꯥꯎꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯖꯒꯥ ꯑꯃ ꯑꯩꯈꯣꯏ ꯌꯥꯈꯤꯒꯠꯄ ꯅꯠꯇꯦ ꯆꯤꯅꯥꯎꯁꯦ ꯊꯥꯖꯕꯗꯨꯅꯦ ꯍꯔꯥꯎꯔꯤꯁꯤ ꯑꯩꯈꯣꯏ ꯕ꯭ꯂꯥꯏꯟꯗ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯇꯨꯡ ꯏꯜꯂꯤꯁꯤ ꯈꯪꯉꯒ ꯏꯟꯒꯗꯕ ꯃꯤ ꯍꯔꯥꯎꯅꯩ ꯃꯤꯅ ꯆꯣꯡꯅꯩ ꯃꯤꯅ ꯖꯒꯣꯏ ꯁꯥꯏ ꯑꯩ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯤꯗꯤ ꯃꯤꯒꯤ ꯊꯥꯖꯕꯗꯨꯗꯅꯦ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯩꯁꯨ ꯑꯩꯒꯤ ꯊꯥꯖꯕꯗ ꯇꯧꯔꯛꯀꯗꯕꯅꯤ ꯁꯣ ꯃꯥꯅ ꯆꯣꯡꯉꯒ ꯑꯩꯒ ꯆꯣꯡꯉꯒ ꯃꯥꯅ ꯕꯣꯔ ꯐꯪꯉꯒ ꯑꯩꯅ ꯕꯣꯔꯇ ꯐꯪꯗꯧ ꯅꯠꯇꯦ ꯑꯩꯅ ꯆꯣꯡꯕꯗꯨꯁꯨ ꯃꯔꯝ ꯈꯪꯉ ꯆꯣꯡꯒꯗꯕꯅꯦ ꯑꯩꯅ ꯍꯔꯥꯎꯒꯗꯕꯁꯨ ꯃꯔꯝ ꯈꯪꯉꯒꯅꯦ ꯍꯔꯥꯎꯗꯣꯏꯁꯤ ꯑꯦꯃꯦꯟ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯅꯣꯏ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯅꯣꯛꯀꯦ ꯅꯣ ꯊꯕꯛ ꯇꯧꯔꯣꯏꯌꯦ ꯀꯩꯁꯨ ꯑꯗꯨꯅ ꯍꯔꯥꯎꯕꯁꯤꯅꯦꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯂꯦꯚꯦꯜꯁꯦ ꯈꯪꯒꯦ ꯅꯪꯒꯤ ꯁ꯭ꯄꯤꯔꯤꯠꯁꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯂꯩꯒꯦꯁꯦ ꯅꯪ ꯀꯩꯅ ꯏꯟꯗꯤꯀꯦꯠ ꯇꯧꯒꯗꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯅ ꯇꯥꯛꯀꯅꯦꯕ ꯅꯪꯒꯤ ꯍꯔꯥꯎꯕꯁꯤ ꯅꯪꯉꯣꯟꯗ ꯍꯔꯥꯎꯕꯒꯤ ꯂꯦꯚꯦꯜꯁꯦ ꯀꯌꯥꯝ ꯂꯩꯌꯦꯁꯦ ꯑꯗꯨꯅ ꯎꯠꯀꯅꯦꯕ ꯅꯪꯒꯤ ꯃꯄꯥꯡꯒꯜ ꯀꯌꯥꯝ ꯐꯩ ꯁꯣ ꯑꯩꯈꯣꯏ ꯋꯦꯠ ꯂꯤꯐꯇꯤꯡꯗ ꯍꯥꯏꯔꯒꯅ ꯑꯗꯨꯒꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯔꯒꯗꯤ ꯋꯦꯠ ꯈ꯭ꯋꯥꯏ ꯌꯥꯝ ꯊꯥꯡꯒꯠꯄ ꯃꯤꯗꯨꯅ ꯉꯝꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯇꯥꯛꯇꯣꯏꯅꯦꯕ ꯑꯩ ꯃꯁꯜ ꯌꯥꯝ ꯆꯥꯎꯔꯦ ꯑꯩꯅ ꯏꯍꯦꯟ ꯍꯦꯟꯅꯤ ꯍꯥꯏꯔꯒ ꯃꯅꯥ ꯐꯪꯗꯧ ꯅꯠꯇꯦ ꯊꯥꯡꯒꯠꯅꯔꯛꯄ ꯃꯇꯝꯗ ꯉꯝꯕꯗꯨꯅꯦꯕ ꯑꯗꯨꯅ ꯃꯅꯥ ꯂꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯆꯤꯅꯥꯎꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩ ꯑꯗꯨ ꯂꯣꯏ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯊꯋꯥꯏꯒꯤ ꯑꯣꯏꯕꯗꯁꯨ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯊꯋꯥꯏꯗ ꯐꯕꯒꯤꯅꯦꯕ ꯑꯃꯦꯟ ꯑꯩ ꯀꯩꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦꯕ ꯀꯩꯒꯨꯝꯕ ꯑꯃꯒꯤ ꯑꯁꯥꯗ ꯑꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯕꯅꯦꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯨ ꯂꯩ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯨꯡꯉꯥꯏꯖꯕꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯑꯣꯏꯒꯅꯦꯕ ꯑꯃꯦꯟ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯀꯅꯥꯝꯇꯒꯤ ꯋꯥꯁꯛꯄꯤꯕ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯋꯥꯁꯛꯄꯤꯕꯗꯨꯗ ꯑꯩꯅ ꯍꯔꯥꯎꯒꯅꯦꯕ ꯔꯣꯃꯟꯁ ꯆꯦꯞꯇꯔ 15 verse 4 NLT translationꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯅ ꯑꯩꯈꯣꯏꯗ ꯑꯁꯥ ꯄꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯦꯕ ꯆꯤꯅꯥꯎꯁꯦ ꯃꯤ ꯑꯃꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯉꯥꯏꯒꯅꯨ ꯂꯥꯛꯀꯅꯤ ꯃꯤꯗꯨꯗꯤ ꯅꯣꯡꯃꯗꯤ ꯏꯁꯣꯔꯅ ꯊꯥꯔꯛꯀꯅꯤ ꯌꯥꯝ ꯍꯟꯊꯔꯒꯗꯤ ꯑꯗꯨꯕꯨ ꯃꯤ 10 ꯃꯤ ꯑꯃꯅ ꯆꯠꯀꯗꯧꯅꯤ ꯑꯗꯨ ꯀꯅꯥꯗ ꯊꯥꯗꯣꯏꯅꯣ ꯑꯗꯣ ꯁꯣꯝꯗ ꯗꯣꯛꯇꯔ ꯉꯥꯏꯔꯤꯉꯩ ꯃꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗꯤ ꯁꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗ ꯏꯟꯀꯔꯦꯖ ꯇꯧꯖꯧ ꯁꯤꯗꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯐꯪꯒꯗꯕꯅꯦꯕ ꯑꯣꯔ ꯅꯪꯒꯤ ꯑꯁꯥꯗꯣ ꯁꯤꯗꯒꯤ ꯂꯥꯛꯀꯗꯕꯅꯦꯕ ꯍꯥꯏꯃꯤꯟꯅꯁꯦ ꯑꯩꯒꯤ ꯑꯁꯥꯁꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯂꯥꯛꯀꯅꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯒꯤ ꯂꯥꯛꯀꯅꯤ ꯑꯃꯦꯟ ꯁꯤꯗꯒꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯒ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕ ꯗꯦꯕꯤꯠꯅ ꯕꯥꯏꯕꯜꯅ ꯍꯥꯏ ꯗꯦꯕꯤꯠꯅ ꯃꯤ ꯀꯅꯥꯝꯇꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯦ ꯗꯦꯕꯤꯠ ꯏꯟꯀꯔꯦꯖ ꯍꯤꯝꯁꯦꯜꯐ ꯑꯅ ꯍꯥꯏꯌꯦꯕ ꯀꯅꯥꯗ ꯏꯟ ꯗ ꯂꯣꯔꯗ ꯄ꯭ꯔꯚꯨꯗ ꯃꯥ ꯃꯁꯥꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯩ ꯑꯗꯨꯒ ꯂꯥꯟꯗꯣ ꯆꯠꯀꯦ ꯏꯁꯣꯔꯅ ꯆꯠꯂꯣ ꯍꯥꯏ ꯃꯥ ꯂꯣꯏ ꯄꯨꯔ ꯂꯥꯛꯑꯦ ꯆꯨꯝꯃꯦꯀꯣ ꯁꯤꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯏꯕꯜꯅ ꯍꯥꯏ ꯅꯪꯒꯤ ꯑꯁꯥꯗꯣ ꯁ꯭ꯀ꯭ꯔꯤꯞꯆꯔꯅ ꯄꯤꯒꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅ ꯄꯤꯒꯅꯤ ꯅꯪꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯁꯤꯗꯒꯤ ꯂꯥꯛꯀꯅꯤ ꯏꯁꯣꯔꯒꯤ ꯋꯥꯁꯛꯄꯤꯈ꯭ꯔꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗ ꯊꯨꯡꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯉꯥꯏꯖꯕꯁꯦ ꯃꯥꯒꯤ ꯋꯥꯍꯩꯁꯤꯗ ꯑꯁꯥ ꯑꯩꯈꯣꯏ ꯇꯧꯔꯀꯥꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯒ ꯂꯩꯕ ꯃꯇꯝꯗ ꯁꯤ ꯑꯩꯈꯣꯏꯗ ꯑꯣꯏꯒꯅꯦꯕ ꯑꯃꯦꯟ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯔꯦꯡꯁꯦ ꯄꯥꯡꯒꯜꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯤꯗꯒꯤ ꯆꯤꯡꯊꯣꯛꯁꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯆꯥꯕ ꯗꯔꯀꯥꯔ ꯂꯩ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯄꯣꯊꯥꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯗ꯭ꯔꯥ ꯁꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯣꯊꯥꯒꯗꯣꯏꯅꯤ ꯀꯃꯥꯏꯅ ꯄꯣꯊꯥꯗꯣꯏꯅꯣ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯦ ꯇꯨꯝꯗꯧ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯤꯅꯥꯎꯁꯦ ꯁꯥꯝꯁ 40:6 verse 10 ꯏꯪꯙꯅ ꯂꯩꯌꯨ ꯑꯗꯨꯒ ꯈꯪꯉꯨ ꯑꯩꯁꯦ ꯏꯁꯣꯔꯅꯤ ꯑꯃꯦꯟ ꯄ꯭ꯔꯦꯖ ꯗ ꯂꯣꯔꯗ ꯑꯩꯈꯣꯏ ꯏꯪꯙꯅ ꯂꯩꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯋꯥꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯀꯣꯏ ꯄꯥꯏꯔꯝꯕ ꯌꯥꯏ ꯃꯊꯥ ꯁꯥꯕꯒꯤ ꯀꯣꯏꯆꯦꯟ ꯆꯠꯂꯝꯕ ꯌꯥꯏ ꯆꯔꯥꯡꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪ ꯄꯣꯊꯥꯕ ꯗꯔꯀꯥꯔ ꯂꯩ ꯀꯗꯥꯏꯗ ꯏꯁꯣꯔꯒꯤ ꯈꯨꯌꯥꯈꯥꯗ ꯅꯪ ꯄꯣꯊꯥꯖꯒꯗꯕꯅꯤ ꯑꯃꯦꯟ ꯑꯥꯏꯖꯌꯥ 40:31 ꯄ꯭ꯔꯚꯨꯗ ꯑꯩꯈꯣꯏꯅ ꯉꯥꯏꯖꯔꯒ ꯂꯩꯖꯕ ꯇꯥꯔꯒꯗꯤ ꯃꯣꯏꯒꯤ ꯄꯥꯡꯒꯜꯁꯤꯡ ꯑꯗꯣ ꯅꯧꯊꯣꯛꯆꯒꯅꯦꯕ ꯁꯣ ꯏꯁꯣꯔꯗ ꯄꯣꯊꯥꯕ ꯍꯥꯏꯕꯁꯦ ꯆꯔꯥꯡꯅꯔꯒ ꯆꯪꯉꯛꯑꯀꯥꯟꯗ ꯏꯁꯣꯔ ꯑꯩ ꯄꯣꯊꯥꯔꯤꯌꯦ ꯅꯪꯉꯣꯟꯗ ꯑꯗꯨꯁꯨ ꯌꯥꯏ ꯄꯤꯇꯔꯗ ꯀꯩ ꯍꯥꯏ 1 Peter chapter 5 ꯅꯪꯒꯤ ꯄꯣꯠꯂꯨꯝꯁꯤꯡ ꯑꯗꯣ ꯂꯣꯏ ꯂꯪꯊꯣꯛꯈꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯄꯣꯠꯂꯨꯝꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯂꯪꯊꯣꯛꯎ ꯑꯗꯨꯒ ꯄ꯭ꯔꯚꯨꯅ ꯅꯪꯒꯤ ꯄꯣꯠꯂꯨꯝꯁꯤꯡ ꯑꯗꯣ ꯌꯥꯡꯍꯟꯕꯤꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯣ ꯑꯗꯨꯅ ꯅꯪꯒꯤ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯄꯣꯊꯥꯕ ꯆꯪꯕ ꯆꯤꯅꯥꯎꯁꯦꯡ ꯐꯃꯨꯡꯗ ꯍꯤꯞꯄ ꯃꯇꯝꯗ ꯌꯣꯄꯥꯛ ꯊꯥꯡꯇꯦꯛ ꯄꯥꯏꯔꯒ ꯍꯤꯞꯄ꯭ꯔꯅꯦ
นัตรูฮิปตี้ไปลอยน้ำมักสิลังทัวมากขุดสาลอยหามโตกอิรุจะทัวกันดันว่ายนะไปปะท่าแบบนัตรูจะเอาสิว่าใส่สิ่งปลุมสิ่งอะตัวยันเซนร์กันดันต้องตุ้มเดบไปสมัยนั้นนะไอ้นายเสนิงaku na thawai da shore da gi patha sa ba fang bai shore gi manak da loi na mang lang tho maga sam da simply magi khuya kha da koi chang bu du ne amen so adu bible na kai nang na prabhu da ngai je tar ga din na pangal fangani eagle na pai bu ngam ba dumai na ngam gani makoi na chela su moi tu ba lai roi makoi na chat la su moi wanda ba lai roi hey amen praise the lord so adu na ina ga sa gi na mitai siningi ai koi wanda da na ba gi da mak chela su wanda da na ba chala su tu da na ba ai koi thawai da mapangal kalhanje amen